ngase phongkiba tongan manipuri se phongsingi amasum thokiba thogdo wathoksingi maroibi I pausung myam thamjigi hanbada sanaleba pausi digi loko saraga arambai tengol gi thomisingna Ramanandagi yum thomjilure wathok lanthoki tungda Ramananda na miyam da ngakpina bo haijakhre laining ama bu hulaga nganglu hebgi wahog do wathok oirakraba tungda takelambam Ramananda na miyam da ngakpina bo haijakhre arambai tengol gi Facebook page tagi thakalakpa Ramananda na sengdokpagi video du hai ma haukiba Mars kunga tarukta sadang baptized church na sinba outreach program ama da wangang na invite torakpagi numitu da komfrup Christians learning sat pamiyam da wangangki wangang badu da makoina satnaram satnabi makki maramda makoi bungangki saiki hairi satnabi si maitegi satnabi magasu yamna mana boirami aina makoi bu satnabi du pallaga saiba ngangba matamda iramda masigi maitei miyamna yamna warawba nuwaitaba poknaki aina inat amadi laining bu usita boina khanaki masigi damakta ayhakpu yamna nuwaitaba phawi masida sunatana MP su oriba iningthau laisima sana jawna su maki thamoi su nuwaitaba phongdorakpasu ubada yamna nuwaitaba phawi tasengnamak aigi furup amadi inat bu yamna nusijai usit thawai leijate loinana laining amata bu singnajaba su leijate numitu do ngangkibadu ifurup asibu nungsidabadagi ngangkibasu nate madu sokhibani sokhiba adu gidamak manipur miyam amadi laining thau sana jawbana ngakpiu hairi panmayabadi Ramanandagi video du viral oirakrab tungna ngasi ayuk Ramanandagi langol leiba yumda arambai tengol yamna thawmi singna thomjilubra lekhibani loinana hayeng phawbagi manungda sana konungda laklaga leibak miyam khangna Lalle haijakhre haina so akan muwapam thamkhibani arambai tengol gi yamna thawmi singna Ramanandagi yumda sangsilubada mak masa leramdabadagi imung manunggi miyoi singna mahak masabu sengdokhananabagi wapam sing phongdokrambagi video ama arambai tengol gi Facebook page thagalakpa thinaki masida sunatana aikogi furup aikogi ireibak aikogi inat laining na singnarakpa madi mang taknaba torokpa amata lem tharoi thawai tharabus thagan henesu arambai tengol na phongdorakli nakalamaromda lamdamasigi fidamningai oiraba miyamgi mihut singmi MLA mana search amagi poster oiba takhelamam Ramananda ko bamiyedu puraktuna Lalle haina sengdokadabani hainasu sana kunung utur sanglin maiso porel professor kangjia mangang na phongdokre ngasi palace compound leiba utra sanglin mayai loising na paumising unaba amada professor kangjia mangang hai search amagi poster na mitai gi satnabi natpu usit hawoidaba matagum tin sitchin bagi thawongda video footage na social media da viral oirakpadigi maku lokhalaga Imphal East Police Station ki custody thamlaba matungda singmi MLA amada police custody digi Ramananda bo lakthokibadu ngasi nongyai pung 12 phawgi manungda puraktuna Lalle haina leibak miyam mangda sengdokhangadabani lamdamasigi purupsing punna hingminabada kainarakpa amadi asoba irang thokpa yabagi phibamda tahaloisi Indian Constitution ki matungina laining amadu hunduna usit thawoidaba ngangbagi ayabadu pidi maitai purubasi miyok miyan phajabamadi ngakpiba ngamba furubamani lamdamasubi ingna singna punna hingminabada satningba laining satpada kari sokaiba leite masa masagi satliba laining adubu thajaduna loina satnaribani masida lairiba lamdamasigi brahman amadi komfrup singsu laining thok sanami lakpa yawri maitai haiba furubasi laining ani mamutana khangduna punna latminaduna leiribani masina malemda laining ani mak punna sat furubasi leite Manipur khakta maitai haiba furubasina laining ani satlibani haikenesu pausna makhatana sa phongdorakli hoyalan pauduna sumna phongdi mitai gi laining gi satnabi karem ka thaina khibagi wathokta sana kunung utra sangling gi wafam Ramananda bu police station dagi pubi khiba MLA singmi ningolduna Lalle henduna horakliba imuthatpiyo hungshida balaining call kairen phabina matung amuhana tawganu hairakle mamang thagi aroiba sayolda sagang baptized church ta pangthokiba outreach gospels message pibigi thoram amada takhilamam Ramananda ko Christian laining satpami yemana mitai furuki laining longa mari lainaba satnabi amagi mayokta phongdokiba wapam amagi mayokta miyoi kyana pienaba sauningba phongdok narakpadagi oirakliba phibamgi matangna ngasi sana konung utra sanglingi maiso porel professor ngarianba kangjia mangang na paugi mifam ama pangthoktuna Ramananda bu police station dagi pubikhiba MLA singmi ningolduna Ramananda bu Lalle henduna horakliba mayesi muthatpada mating pangbiu haina apil tawkre wafamasi
ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯥꯏꯆꯧ ꯄꯣꯔꯦꯜꯅ ꯍꯥꯏꯈꯤꯕꯗ ꯔꯥꯃꯥꯅꯟꯗ ꯀꯧꯕ ꯃꯤꯑꯣꯏꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯦꯄ꯭ꯔꯤꯜ 2, 2019ꯒꯤ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯥꯜꯂꯦ ꯍꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯇꯤ ꯔꯥꯃꯥꯅꯟꯗꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯤ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ MLA ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯝꯗꯤ MLA ꯑꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ MLA ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯁꯤꯗ MLA ꯑꯗꯨꯅ ꯇꯤ ꯔꯥꯃꯥꯅꯟꯗꯕꯨ ꯂꯥꯜꯂꯦ ꯍꯦꯟꯗ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ MLA ꯑꯗꯨꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯂꯤꯕ ꯑꯁꯤꯗ ꯍꯥꯏꯔꯛꯇ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯂꯥꯜꯂꯦ ꯍꯥꯏꯖꯍꯧꯔꯕꯗꯤ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ꯫ ꯋꯥꯐꯝ ꯑꯁꯤ MLA ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯇꯤ ꯔꯥꯃꯥꯅꯟꯗꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗꯒꯤ ꯄꯨꯈꯤꯕꯗꯒꯤ ꯍꯥꯏꯕꯅꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯒꯔ ꯑꯃꯒꯤ ꯃꯇꯦꯡꯅ ꯃꯤꯌꯥꯝꯅ ꯂꯥꯜꯂꯦ ꯍꯦꯜꯂꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯏꯆꯝ ꯆꯝꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯂꯥꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯈꯟꯊꯍꯧꯗ꯭ꯔꯦ ꯍꯥꯏꯍꯟꯕꯗ ꯄꯨꯝꯅꯃꯛ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯀꯅꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯉꯥꯡꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯤꯇꯩ ꯂꯥꯏꯅꯤꯡꯗ ꯉꯥꯡꯈꯤꯕ ꯑꯁꯤꯒꯨꯝꯅ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯍꯨꯜꯂꯒ ꯉꯥꯡꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯃꯁꯥ ꯍꯤꯡꯂꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯔꯤꯗ ꯌꯦꯡꯂꯒ ꯍꯥꯏꯕꯅꯤ꯫ ꯂꯥꯏꯅꯤꯡ ꯑꯃꯗ ꯃꯤꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯍꯥꯏꯕꯗꯨꯁꯨ ꯈꯟꯊꯕꯤꯒꯗꯕꯅꯤ꯫ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯈꯤꯕ ꯃꯤ ꯑꯃꯕꯨ MLA ꯑꯃꯅ ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯄ ꯍꯥꯏꯕꯁꯤꯁꯨ ꯆꯨꯝꯗꯦ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ꯫ ꯃꯃꯥꯡ ꯊꯥꯒꯤ 23ꯗ ꯁꯒꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡꯒꯤ ꯊꯧꯔꯝ ꯑꯃꯗ ꯄꯥꯁꯇꯔ ꯑꯣꯏꯕ ꯇꯤ ꯔꯥꯃꯥꯅꯟꯗꯅ ꯇꯩꯔꯦꯟ ꯄꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯑꯃꯨꯛ ꯃꯇꯤꯟ ꯁꯤꯠꯆꯤꯟꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯂꯥꯏꯅꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯑꯃꯁꯨꯡ ꯃꯁꯛ ꯈꯪꯗꯕꯒꯤꯅꯤ ꯍꯥꯏꯔꯒꯁꯨ ꯇꯧꯔꯣꯏꯗꯕ ꯂꯤꯆꯠ ꯑꯃꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤ ꯑꯃ ꯄꯣꯂꯣꯏꯔꯨꯔꯒ ꯀꯥꯔꯛꯄꯗ ꯌꯥꯗꯨꯅ ꯑꯣꯛꯄ ꯑꯃꯁꯨꯡ ꯇꯩꯔꯦꯟꯅ ꯏꯁꯤꯡ ꯆꯥꯏꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯤꯇꯩꯒꯤ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯌꯥꯎꯕꯅꯤ꯫ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯈꯛꯇꯒꯤ ꯅꯠꯇꯦ, ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯒꯧꯔꯌꯥ ꯂꯥꯏꯅꯤꯡ ꯆꯠꯂꯕꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯒꯤ ꯄꯣꯠꯂꯣꯏꯔꯕ ꯃꯇꯨꯡ ꯀꯥꯔꯛꯄꯗ ꯃꯩ ꯑꯣꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯁꯤꯕ ꯍꯥꯏꯕꯁꯤ ꯂꯥꯏꯅ ꯇꯤꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕꯁꯨ ꯌꯥꯎꯕꯅ ꯐꯠꯇ ꯍꯥꯎꯊꯤ ꯆꯪꯂꯛꯄ ꯌꯥꯕ ꯀꯌꯥꯒꯤ ꯌꯦꯡꯂꯒ ꯃꯩ ꯑꯣꯛꯂꯤꯕꯅꯤ꯫ ꯃꯩ ꯑꯣꯛꯂꯒ ꯀꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯈꯛꯇꯒꯤ ꯑꯣꯏꯅ ꯆꯠꯅꯔꯛꯄ ꯅꯠꯇꯦ, ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯣꯏꯅ ꯊꯝꯂꯝꯕꯗꯒꯤ ꯆꯠꯅꯔꯛꯂꯤꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯀꯣꯝ ꯐꯨꯔꯨꯞ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄꯁꯤꯡꯒꯤ ꯐꯨꯔꯨꯞꯁꯤꯡꯅꯁꯨ ꯆꯠꯊꯅꯕ ꯊꯕꯛꯅꯤ ꯍꯥꯏꯔꯤ꯫ ꯇꯩꯔꯦꯟ ꯍꯥꯏꯕꯁꯤ ꯃꯦꯗꯤꯁꯤꯟꯒꯤ ꯄꯥꯝꯕꯤ ꯑꯃꯅꯤ, ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥ ꯌꯥꯎꯕ ꯄꯥꯝꯕꯤꯅꯤ꯫ ꯃꯤ ꯑꯃ ꯉꯥꯎꯅ ꯐꯩꯅ ꯅꯥꯕꯗ ꯇꯩꯔꯦꯟ ꯃꯅꯥꯅ ꯃꯀꯣꯛ ꯃꯃꯩ ꯑꯣꯅꯅ ꯀꯟꯕꯗ ꯐꯔꯤꯕꯅꯤ꯫ ꯃꯀꯣꯛ ꯊꯣꯡꯅ ꯂꯩꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤ ꯂꯥꯏꯅꯤꯡꯗꯁꯨ ꯁꯤꯖꯤꯟꯅꯔꯛꯄꯅꯤ꯫ ꯃꯁꯤꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯨꯟꯗꯨꯅ ꯉꯥꯡ ꯁꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯄꯥ ꯃꯄꯨ ꯁꯥꯒꯩꯅ ꯆꯠꯂꯤꯕ ꯂꯥꯏꯅꯤꯡꯕꯨ ꯈꯣꯡꯒꯣꯏꯅꯕꯒꯤ ꯊꯧꯑꯣꯡꯅꯤꯅ ꯃꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯂꯥꯏꯅꯤꯡ ꯑꯅꯤ ꯇꯨꯅ ꯆꯠꯃꯤꯟꯅꯕ ꯂꯝꯗꯝꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯂꯥꯏꯅꯤꯡ ꯑꯅꯤ ꯄꯨꯟꯅ ꯆꯠꯄ ꯐꯖꯈ꯭ꯔꯕ ꯂꯝꯗꯝꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯕꯥꯃꯣꯟꯁꯨ ꯁꯅꯥꯃꯍꯤ ꯂꯥꯠꯂꯤ, ꯍꯤꯟꯗꯨꯒꯤꯁꯨ ꯂꯥꯠꯆꯩ ꯑꯃꯁꯨꯡ ꯏꯆꯥꯏꯄꯨ ꯂꯥꯠꯂꯤ꯫ ꯃꯁꯤ ꯂꯥꯏꯅꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤ ꯍꯥꯏꯈꯤ꯫ ꯁꯣꯔꯥꯠ ꯁꯣꯜꯂꯕꯁꯨ ꯁꯣꯟꯅꯁꯪꯒꯤ ꯃꯄꯨ ꯍꯥꯏꯅ ꯊꯝꯂꯤꯕꯗꯨ ꯌꯥꯎꯗꯅ ꯁꯣꯔꯥꯠ ꯁꯣꯜꯂꯣꯏ꯫ ꯁꯣꯟꯅꯁꯪꯒꯤ ꯃꯄꯨ ꯍꯥꯏꯔꯤꯕꯁꯤ ꯂꯥꯏꯅꯤꯡꯊꯧꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯇꯩꯒꯤ ꯐꯖꯕ ꯄꯨꯝꯅꯃꯛꯄꯨ ꯇꯨꯡꯁꯤꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯗ ꯇꯤ ꯔꯥꯃꯥꯅꯟꯗ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯩꯔꯦꯟ ꯄꯥꯏꯕꯒꯤ ꯃꯑꯣꯡꯕꯨ ꯇꯤꯟ ꯁꯤꯠꯆꯤꯟꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯁꯨ ꯌꯥꯗꯦ꯫ ꯂꯥꯏꯅꯤꯡ ꯈꯨꯗꯤꯡꯃꯛ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ꯫ ꯂꯥꯏꯅꯤꯡ ꯑꯃꯗ ꯆꯩꯕ ꯌꯥꯕꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯅꯤꯡ ꯑꯃꯕꯨ ꯆꯩꯕ ꯍꯨꯟꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯌꯥꯎꯗꯕꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯐꯅꯤꯡꯕ ꯃꯇꯝꯗ ꯐꯥꯕ ꯌꯥꯏ, ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯤꯡꯕ ꯃꯇꯝꯗ ꯊꯝꯕ ꯌꯥꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯅ ꯃꯇꯤꯟ ꯁꯤꯠꯆꯤꯟꯈꯤꯕ ꯑꯗꯨꯃꯛ ꯁꯤꯡꯅꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯁꯦꯀꯨꯂꯔꯤꯖꯝꯅ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ MRM ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ MLA ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯃꯅ ꯍꯦꯛꯇ ꯐꯣꯡꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗꯒꯤ ꯄꯨꯈꯤꯕ ꯆꯨꯝꯗꯦ꯫ ꯑꯐꯕ ꯇꯧꯔꯛꯂꯕꯗꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ, ꯑꯗꯨꯒ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯂꯩꯁꯪ ꯊꯨꯒꯥꯏꯈꯤꯕ ꯃꯌꯥꯝꯗꯨ ꯑꯗꯨꯃꯛ ꯊꯝꯗꯨꯅ ꯈꯨꯕꯝ ꯀꯥꯏꯍꯟꯗꯅ ꯊꯝꯕꯤꯌꯨ꯫ ꯃꯔꯝ ꯑꯁꯤꯅ ꯇꯈꯦꯜꯂꯝꯕꯝ ꯔꯥꯃꯥꯅꯟꯗꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯤꯇꯩ ꯈꯛꯇ ꯅꯠꯇꯅ ꯀꯣꯝ ꯐꯨꯔꯨꯞꯄꯨ ꯎꯁꯤꯠꯇꯕꯁꯨ ꯑꯣꯏꯔꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯤ ꯔꯥꯃꯥꯅꯟꯗꯅ ꯒꯣꯁꯄꯦꯜ ꯃꯦꯁꯦꯖ ꯄꯤꯕꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯣꯏꯔꯥꯡꯒꯤ ꯀꯩꯔꯦꯟ ꯐꯥꯕꯤꯗ ꯂꯩꯕ ꯍꯨꯡꯁꯤꯗꯕ ꯂꯥꯏꯅꯤꯡꯀꯣꯜ ꯇ꯭ꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯀꯌꯥ ꯆꯪꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯝꯗꯝꯁꯤꯒꯤ ꯆꯤꯡꯇꯝꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯔꯤꯕ ꯂꯥꯏꯅꯤꯡ ꯆꯠꯇꯨꯅ ꯂꯥꯛꯏ꯫ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯀꯧꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯅꯥꯂꯩꯕꯥꯛ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔ ꯅꯝꯃꯨ꯫ ꯃꯥꯏꯕꯝ ꯂꯣꯛꯄꯒꯤ ꯅꯤꯡꯁꯤꯡ ꯌꯨꯝꯕꯤꯗ ꯊꯥꯔꯤꯕ ꯖꯄꯥꯅꯤꯁ ꯃꯌꯦꯛ ꯖꯄꯥꯟ ꯃꯆꯥꯅ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ꯫ ꯑꯆꯨꯝꯕ ꯃꯌꯦꯛ ꯂꯧꯊꯣꯛꯈ꯭ꯔꯒ ꯂꯥꯟꯅ ꯊꯥꯖꯤꯜꯂꯝꯕ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯃꯨꯏꯔꯥ ꯃꯥꯃꯨꯔꯨ, ꯂꯥꯏꯁ꯭ꯔꯝ ꯀꯃꯜꯖꯤꯠ,
Bisnupur district ki manung chana laiba maibam lokpasing second world war matamdagi Japanese singi thawaina pontha pikraba singi khubam moina laiba Indian Peace Memorial gi ningsing nungbi da thaduna thamba Japan gi mek lana thajilam lehaina Indo-Japan's Friendship Association ki General Secretary Muira Mamoru na claim tarakle samu sangda laiba yumamada Muira Mamoru ka pauchi si akhanana una batamang hai ningsing yumbi si sahi mari rongi mamang dadi asuma Japan gi mek idun leramani adu handak Manipur lakpa khongsat asida ningsing yumbi asi hongdoklamduna aranba mek thaduna lerama thingnarakani tharamdiba mek asi Japan masa ama oijarabasu mek asi karino haibada sungang khangdre masigi hongdoklamniba si hek ubada mak yamna ikaiba phawi amadi thamoisu nuaitaba phawi hiramasigi matangna mari leinaba singna hangmada ningsing yumbi asi bu yungbagi thabak pairiba si kanano karamba company na paibano haibadu hauju phawu sapsaba makhamngamdri Masiguma international gi oiba thabak singda soiramba sidi lamda masigi interest sokpada natana Japan gi nasu aduki matik sokpa moi ahanba yungkiba nungbi si kumja english ngam samapan go humdra katare ki disyam taragani thu yungkibani thugai khraba nungbi asida tharam liba mayek aduna takpadi malem gi ani subul lanjau gi matam Japan gi lanmi sing mafam asida punsi longkhebani adubo handak mahangna amuk lakpada tharam liba si ubada thamoi su nuaitaba phawi matang sida state tourism department director du su unadunu wari sanakhre aduga haujik yung liba nungbi si Lalle haba khankhre loinana soiriba si sumthokna bagida maki mathak thangba miyoisingda haiduna se tharakna ba khangalagani haidi masigi anauba yungba aran nungbi si matungi sahida pangthokodori sangai festival gi mangoinana semdo haningi Japanese singna festival si yengba lakpada haklam liba maye si uhanmada atuki matik thamoi su nuaitaba moigani aduna mari lenaba singna yengsinduna Manipur ga Japan ga ani ge marakta leinariba mari si amuhana session hanana bo hotna biu mafam asi pikpu sawba khaknatana makhoi oiba mafam ama leibis yamna lumna lawi asida sunatana haklam liba maye asi yamna haitana hai phiba masida ma state asi laikhidraba lanmi gi mung manung singda su photo asi lauraga yenghaluda nungaitaba ningamdaba sauningbu wafum kya ma phongdorakhi hari mauna makhatana hai lamdam asi moirangda leiriba Indian National Army gi war complex da leiriba museum asi ubada apema pukti museum asi gi hausi oiriba phiba asi ubada quality maintain tawduna sabagi mami oi asiguma international gi museum asi di yamna section asaningi masida soiriba sariba muedu khaknate Japan digi funding tawduna sariba mari lenaba authority aduna yengsinba watpagini makoina su museum asi bu samga sagatpada section di yengsingadabani amasum matung tarakpadadi asiguma museum sing saba matamna funding tawriba sing amadi sariba singna punna section asabiu haibo haina so apple tarakli lamda masida Japanese singna makhoigi mapa mapu singi ningsing khuma masi yengngingbagi aram khorang adu adumak pokli Japan Manipur si red light ki pamoina khangnabana mafam asida lakpa hangoi adubu mahakna Manipur si satpa matamna ayet pa apan mamatalaiti yamna ingsikpa yamna leiba nungaiba mapamani satlu sehaibu wafam sing thamyaki panmayabadi Muira Mamoru hariba miyoi haukiba Mars kunga nipana Imphalda lakhibani maroshi mahakna Imphalda lakhibagi maramdi malemgeni subulanjawda Manipur Japanese kya laikhitabigi Skala amasum matamdu sizinaramba khusu khalai nongmai ibom singi matangda thijin humjin balakibani mak Manipurda tha amarum di laikhigani hairene su pawshin makhatana su phongdorakli makasa tarak poina to pawmana thabal turel gi ising luri haina media ra phongdoklibu wapm yabangam loi maira phaibi Manipur gi maru eba turel singi manungda ama oiriba thabal turel di ising kangdrabasu matam kya gi mamang gi khusem geba lainang sen mamaramna sijinabi adri Torel asi kanbiu haina matam kya gi mamangdi khongjang kya sangsinduna lakpani adu bungarang thangjanamita people for animal gi miwe mana police ka torel lakminaduna thawal torel gi ising phagale arubu ising sele haba video thadorakpa si media ra paw khonglakpa si lebak thibina haina khekman gi mera paibi miyamna khongjang sangsingkhre khongjang adu saru ya khibi mera paibi nupi singna pawmising da hai haujiksu ising asi atuki matik moli sijinabi ya bahai badu oidri mataukaramna PFA na ising asi phari haribano karigidamak media da turel ising phari haina hapiribano hauji ising asi turel digi singkhatuna sijinabi ya na bo na bada atuki matik awa boiri thawal turel gi ising phari haina PFA na hairakliba si ya bangamroi PFA na turel asi gi torbanu khundariba miyamda athubra singdorakadabani Torel asi da CLB sing asi lenga asina yengbiraga miyam gidamak mamangai da selamba taru bising adu selakna ba hona biwaiki
Thawal gi apun muluk ki president Waikom Rameshun hai ngachi phaw apha ising amat selektraba Thawal turel asigi nak ye ta khundari miyoi lak ani ohum gi thawai oiribi ising asibu Peoples for Animal hariba organization asigi miyoi mana yamna phare haina ngarang media da phongdorak pasi lebak yamna thibani Thawal turel gi ising asina matam amad phi angau yauna phiju phisam phajana tawrami adubu matam khra gi mamang digi lainang selakpa maram na haujik su season ba ya bhaiba doidri Thawal turel gi mapam amada ngarang PFA gi miyoi mana mayai da leblaga police gi miyoi ni na matai da leblagi ising asi yamna phagale haina phongdorakpa video adugi tungda CLB ising adubu matau kuramna phagale hairi pano haina hangladuna masi yamna singnane oi ising asi matau kuramna luhan gadagi haiba adu mari lenaba authority na miyeng sang bi haiki panma yabda Peoples for Animal Manipur na makoi Facebook page ta Thawal turel gi ising phatri haina Tarakpa post amagi matang na mamang tha Mars kuntraga maturi si minister nong thomam birena maki Facebook post amada Thawal turel gi ising fogale laingoi pekpa naiba mata leiti PFA na aran propaganda tauduna laire haina phungdokhi basu lekrabani mathang inumit April amada amuhana Peoples for Animals Manipur gi Facebook page ta police ani galoinana turel mapal amada number video ama upload torakpa galoinana Thawal turel gi ising fogale arubi ising selakli haina amuk phungdokhi lekrabani video sing adu media da spaw oina yawna khiba lekrabani haina su pawsna makhatana phongdorakli makasatra poina to papaw mana none gi railway bridge saba sara maudraga hundoi hena lusilakli ziribam Imphal railway project ki saruk ama oina none da sariba malem gi khwaidi gi wangwa railway gi thong bridge saba gi thabak sada 93.30 lusilakli haidi North Frontiers Railway gi si public relation officer Shabia Sasidin hai kilometer samaga taraga matu sangma Imphal Ziribam railway project asi sai sigi December phawgi manungda loishinana bapanam thamli masi hek loibaga Imphal Indians railway yauduna North East ki capital singi manungda railway yaubu mari subu capital city oiragani lupa crore lising taraga mari ga sangwa kongani thoi changna pakhaliba project asi awang nongpok ki state singa sigi manungda khwaidigi aruba project amasu oidi project asigi manungda tunnel kaya marum yawbasina su matam sangnabigi masa oidi project asigi manungda punna tunnel khaktigi oina kilometer 61.32 yawri masigi manungda kilometer 59.11 di tunnel hutpat lusinkhre project asida asobo thong taraga mathoi amasung apikpa thong samaga kuntraga teresu yawri masigi manungda asobo thong manga amasung apikpa thong samaga ama saba lusilakle Ziribamdagi khongsang phawgi saru asidi mapung phana saba lusinduna train service phawbo taw horabani Ziribamdagi Imphal phawbo lakna bhonabada hana pung taragi mathata sanglamba du railway service asi pung phana lusilabadi yamlabada pung ani makhaidigi hena sangaroi project asi atupa matamna lusinanaba NF railway na pung kungi mari thak suduna akan momong honari matam gi oiba nungju nungsa lambi thongi phibam phatabana singba khudong sadaba kaya maruma yoknarabasu hanba leitana honari Ziribam Imphal railway project asin state asigi satok sasinda yamna kumang sakshinangani haikenasu pawshin makhatana sa phongdorakli atopa paw madana kwa matab amagi ihau yawbiganu El Ramesor lamdam asigi imaibel sina khangna sana basing ihau yawrusi habida asum oral thidoktana kwa matab amagi ihau yawbo tobiganu haina PDA gi chairman su oiriba kairau asigi MLA Laremam Ramesor mitena phongdokre ngasi Bahujan Sahitya Academy BSA National Committee of India Manipur State Branch na sinduna Manipur Press Cup ta pangtokkiba award presentation cum facilitations ceremony gi thoramda man hai malemda awaba mayongnari basi fataba miyoising nati afaba miyoisingna tumina leisinbadagi nainaba amalai maram asina afaba khunai amagidamak lamdamasigi masak naiba miyamna matam sana tholaktuna afaba thabak thoramda saruk gyaba mathautai makna makhatana hai khunai ama semgatpa madi manghanbada nupi gi thaudang sauna lei lamdamasigi nupi singna tongan ba thengthang kyada mangda leptuna khunai si kalakhibani haibada haiman mathoklai adomoina ngasidi wakhal thenba ngaki thabak tawbuna lamdamasigi nupi oibisingi leiramba lingjel amadi magun hantarakpagi mami sauna tarpugum tawre maramasina afaba khunai amagidamak mirolosigi nupi sina wakhal khanthaduna thabak thoram pangthokpa mathautai nupi sina phariba makai leba asi sakhat poithokani lengana pekhalakpa afaba thabak thoram singda miyamna thakatpam thui afaba thabak torakpada phai haiba phataba torakpada na phatte haiba ngambagi thauna adu miyamda lebiu natrabadi lamdamasida awaba kya mayok narakloi hainingai leiti Handak kairau sigi manung sana laiba mafam amada niyam lana mitop lairambagi matangna polisna miyueni phakiba thaudok amagi matangda imungani na miyambu lana lamjingna bo hona ba laibak thibani loinana
मियोइबा अमा ओइना लालबदी लाले सोइख्रे हाइना मियाम मतम सान हाइजबा हाइबसी हिरम खुदिमक्ता lamdam asigi oirakliba phibam asida miyambu mit pangthoktuno wakhal khantaraga thabak thoram pangthoksi masigi ona tainabada ngihaki kanaba phangnaba wakhalna mang thaduna lana lamjingbada satpiga hainabi thadokpiro afaba miyoi singna tumina laisinmadigi malem asi awaba tabani hainabadu kaurasi afaba khunayamagi damak lamdam asigi masak maming lairaba singna matam sana tholaktuna thabak thoram singda saruk yaba mathau tare haibu wapum sing thamduna mangna makha takhi Thoramadura BSA Manipur State ki President Panjabam Lanazit Sur Hospital Kangaboki Proprietor Dr. Laisram Somen Kumar yang tuan maroi bamiyoi singju saruk yaki bagloinana JCG BSA National Award ki oina tuan category mapan puna miyoi taraga mangada award sing kusinaduna ikai kumna botki ngasi award pi kiba category Mapan adudi Best Citizens of India National Awards, Lifetime Achievements National Awards, Best Service Society National Award, Dr. Radhakrishnan's Best Teachers National Awards, Karmika Ratna National Awards, Sahitya Ratna National Awards, Women's Leadership National Awards, amasum Seva Ratna National Award amadi Vaidya Ratna National Award na singbasing ni hainisu paus na makatana su phongdorakli Makasa tarak point na to papaw man MLA Kimnio Hawkip amasum ato pataruki matak file torak election petition ki wayel hard part yawre. Hausik lairiba taranitu suba Manipur Legislative Assembly ki MLA kunyo mapan ki matak file torak ki election petition kontraga torak ki manungda ama withdraw tawkraga lema uribu kontraga mga ki wayel High Court of Manipur na lep tuna sa tarakpadagi election petition karagina aroiba wayel ki saru oigadoriba issue sing frame tawkiba galoina na MLA Kimnio Hawkip Hangsing amasum atopa miyoi taruki matakta Ken Rai Khan petitioner oidun file torakpa election petition number 34 of 2022 gi wayel hauzik part hard ki tangkak te sangsilakle election petition asi file torakhibadigi Kimnio Hawkip Hangsing gi maikei digisu Ken Rai Khan amasum atopa miyoi taruki matakta election recrimination petition number 30 of 2022 file torakrabani adu atopa miyoi taruk yauna MLA sigi mayukta election petition asi file torakhibadigi masiga mari lainaba miscellaneous case election petition number 66 of 2022 su MLA na Ken Rai Khan amasum atopa miyoi taruki matakta file torakhibani maram asin hauzik High Court ta Ken Rai Khan gi election petition asiga MLA na file toba miscellaneous case asiga anima hard part ki stage to wayel sa taraklibani loina hayengsu case asigi makhata boyel acting Chief Justice MB Muraldas ki bench tak satagadori hanisu paus na makhata na sa phongdorakli makasa tarak poina to papaw man Nitish Kumar na kaidaw nung leba sigi Prime Minister oiba ngamloy Union Home Minister Amit Shah Bihar da hana BJP ga satminaramba JDU ki lusingba amadi Bihar ki Chief Minister su oiba Nitish Kumar bo Union Home Minister Amit Shah na punduno ngangkiba loinana Chief Minister Nitish Kumar na kaidaw nung leba sigi Prime Minister oiba ngamloy hana phongdorakli Bihar ki Nawada district pangtokhiba BJP rally madu wangang laduna Union Home Minister Amit Shah na phongdokhibada leba sigi miyam Narendra Modi ahumlak subo oina leba sigi Prime Minister oinba pamli Bihar ki Chief Minister Nitish Kumar na Prime Minister oiningbigi manglan kya mangli duga maki deputy Tejaswi Yadav na Bihar ki Chief Minister oiba pamli Lalu Prasad Yadav na hiramasigi matang na khangzingadabadi Nitish Kumar na kaitanungda Prime Minister oiba ngamloi maramdi leba asigi miyamna Narendra Modi bu thajaba thamli amadi thangna na leba asigi ahumluk suba Prime Minister ohaina na bagidamak miyamna sem saba loire Bihar hana BJP amasum JDU anigi sungsina balenga ama leramki adubu Nitish Kumar na Prime Minister oiningbi wakhalona maram moiraga Bihar hana leramba BJP ga sungsina balenga adudagi tokhraba matung RJD amasung atopa party singa punduna anobu lenga ama semkibani Mamang sayidigi horaga Nitish Kumar na Prime Minister gi manglan mangli dubu ma ki manglan na sikaidanungda mangphauna bangamro hedi Panba yabadi mamang sayigi angan masrukta JDU na BJP ga lapthoknaraba matung Rashtriya Janata Dal amadi atopa party taruki punduna anobu lenga ama semkibani Nitish Kumar thajaba mangan mamiyu amani maram aduna BJP na kaidanungda Nitish Kumar na lusingba Janata Dal United ka saminara Matang sayda pangtokudariba Lok Sabha Mikhal BJP na amuhana sauna mai paktu na BJP gi lengak siamangamgun hanisu makhata na phongdurakli hena pausna supalakli Atopa paw manamu pung taragani thugi total shutdown lothokre pungna pampausi digi lokosaraga Rims Hospital gi LDC lawada mari lenaba authority na ST AC amasum OBC gi reservation thamada atamna
reservation rule khungaunare haina maral siraduna all tribals student unions manipur asumna April 3 pung taruki numidang pung taru phawa manipur gi singi district singda pung taraga nithoi gi total shutdown sathagani hadi total shutdown asigi manungda emergency service sing di komtokani amasum asumna sangsingadori ba khongjang asida miyamna mateng pangbiyo amasum sakatbiyo India government ki Department of Personnel and Trainings DOPT na English ngani ga mangagi July mangada thokiba OMM gi matungina Union Territory State singda mi singa sanaba reservation thamba matungina Manipur State ki reservation asi AC gi sada ahom ST gi sada kuntraga mari amasum OBC gi sada taraga homdoi fix tawri adubo RIMS na thabak loba matam khudimakta tribal miyang gi phangpham tokpa saktung asi matpiri hanasu asumna maral siri haina pawosna palakli aduga hausi koina di meyam paw sumatang sa lusinjarage amasum meyam puna no update ngamina sene su channel sigi mekedi gi meyang ifan makhatana thamjari